Hauzik maroiba pausing. Lamphel police na lupa crore hunga lakh tara taruk rongi oigedaba WY tablet amadi heroin number 4 fare. Amadi afaba mihut khanduna afaba lengak ama lehanbada paumi sina achoba thodang lobinaba speaker Y Kemsa na appeal tawre. Kharumjare ISTV paumi yang tabirba singutaram nokjare. Hauzi mapung iba pau. Imphal West District Police na may kabani sagi mayokta sangshilak pa khongjanggi makha tarakpa oina ngase Lamphel Police na lupa crore ahunga lakh tara taruk rongi oigadaba WY tablet amadi heroin number 4 fare ngase Imphal West SP gi miyeng makha da Lamphel Police ki OC Dinesh na luchingba police kangbu amana moredagi tata registration number AS01CC 2349 da aina yadaba potlam khara Imphal omda pukre haiba akaknaba pau phangbadagi Lamphel gi NG College ki gate ta chawrakna ngasi ayuk pung 13:09 rom chatpa duwaida tata gari adu check tawada packet hunda WY tablet amadi packet amadana heroin number 4 sing adu lengoi marakta haplaga purakpada fabani hairi pharaba mi adudi nongwai them ranjit chai yankai taruk apokpa dolan chawba nambol haikruzam nongmai them lekai dagini Mark Tata Gari ki driver ne Imphal West District Police ki Additional SP Law and Order Priya Darshni Laishram na phongdorakpada Faraba WY tablet lising mudrani thoi amadi heroin number 4 gram chani marfutaruga sifagatle Faraba WY tablet asina international market ta lupa crore aniga lakh marfutaruk pukki oigani Heroin number 4 aduna lupa lakh kunipan lising humpu muki oigani hairi Faraba polam singasi NDPS ki makhada case ama lokatuna Imphal Police Station na sinaragani makhata na thizinbagi thabak chathari haina phongdorakhe drugs ki mayokta adigi intoxicants singsigi mayokta khogi chathajarakpa drive amoina ngasi se khogi specific information khogi tip off yamna reliable oiber source ki ko information ama leibadagi ekuna check toba kanda hairiba gari si lengoi puraga tholakpa kanondagi moredagi lengoi maraksidesta ujike hairiba potse thengnabani ekhogi NDPS Act makhada case ma register tobaga loinana ujikse adum chapchabi ekhoi procedure do tawrakanda adum ekhogi concern thana Imphal police station gi makhada register ma tawraga chapchabi magi tawpham thokpa mamdo pangthoknanaba ekhoi ujik lejere Ngasi Manipur Press Club lingkat khibagi nifum doi suba mapok kumon thoram major khulda leba club asigi sanglenda pangthokre All Manipur Working Journalists Union na sinduna pangthokiba thoram asida Manipur Legislative Assembly Speaker Y Kemsan Forest and Environment Minister T Shyam Kumar amadi amjugi President Wang Khemsa Samjaina maru oiba myoy singwena saruk yakhe Manipur Press Club pu haudok piramba veteran journalist sing senior editor amadi district correspondent kharada khudolpot tamduda ikai khumna botke Amaramda, Chief Minister N. Birengi Tamenglong Khongjat Halakpada Security Scott Gari Ama Lokhada Ontaduna accident Tokpagi Pau Amama Marakta Lokhada Kuntaduna Pau Lokiba Amasung Mi Kanbada Sarugyakiba ISTV gi Pau Mi Kesh Nauba G Gagan Sarma Amadi O Imo Amasung L Ratanda Brave Heart Journalist ki mana piduna puning thawatke Forest Minister T Shyam Kumar na media na mapangal kaliba makai sakhot palamdam ama oiba ngamgani government na paikhaliba thabak thoram singi asoi soida paumi singna field da chatpiduna marik chumba report thambiu media gi marik chumba report na government amagi transparency thamba ngamgani lamdam asigi media na mating leina masagi mathau pangthokpina ba appeal tawke lepa ama salaibada sarkar ama salaiba kada media ga sopa daita yamna sawe amadi media sina pirakpa report mayam do madu khali mina kong uigadori bane denga saisu khoi pong mana khoi mamang da lawdi polol do lakthok pi khade aduga thabak action lo nan khoi tawbide na haiba mayam sing adu khoi one speaker sa su le ramina madu kumna khajan jare tasan jare adu he jabo one minister pau tam jaraga madu khudak da thabak oina onthok tradi khoi gamina sigi nungai tabal lairi and thabak onthok chanaba one minister tam jage thabak onthok na ba khoi achaba thajaba thamjari Speaker Y Kemsan na afaba mihut khanduna afaba lengak ama lehanbada paumi singna chowa thodang lobiu election commission na mikhalda sel hena chading tawdanaba monitoring torobasu ahenba senfam kaya sajinariba asidasu paumi singna yengsinduna mikhalda sel changan bagi chanabi ama lairiba si semdokpadasu media na miyeng changaningi haike media person sing sigi awaba journalist sing sigi awaba
tolo yam da bi kari ye du ge da ge masi ajo thaina da gi ta de bin thena ko da sum ta lak pagi no ai da balai aduna sagi lady ba sarkar sisu sigi lusingi ba honorable chief minister su media da ge hobi banina hayeng cabinet phambi ba matam da honorable minister na masi khar toin ningsing biraga sagi abju gi oiba the journalists की protection करी करी लेके करी करी हाप यागे दो मधु आई तहन जनिंगी फबा सगी शासन नमल हिंबदा journalist की अचौबा थौदांग ले लुनना अफबा मिहुत खनबदा सगी journalist ना फजना थौदांग लोबी लगा होगी भोट की चनबी से सिमतंग खतंग सेमदोक पंगम दारगदी मणिपुर हेन फनी नै थमजनिंगी Department of Horticulture gi makhada Mission for Integrated Development of Horticulture midagi senthang na saba Rural Market Set ani Horticulture and Soil Conservation Minister Tiesham Kumar na sanga kre Bisnupur District ki manung chanba Nambol Maibam Chingmang da saba Rural Primary Market Set amadi Hongang Parliamentary Lekai da saba Rural Market Set ani Minister na sanga ke Maibam Chingmang da Sarba Market Set Shangabagi Thoramadu Nambol Kendra gi MLA and Loken Horticulture and Soil Conservation gi Director K Kipgen Nasarukya ke Hongam Pata Pangthokpa Thoramdana Planning Deputy Chairman S Rajen Nasarukya ke Sangabagi Thoramga Mari Lenana MLA and Loken na Nambol Kaithel Mamangi Sarkana Tangkak ani Thokna Lupa Crore Kunmanga gi Senfam Haptuna Kaithel Sanana ba hotnaram ke adubu Sarkar gi matam loi khibana Kaithel Sabadi ngamau khide Handak pairiba sarkar asina Nambol Kaithel matamga chunaba Kaithel ama oina nongna sabinaba minister gi pukning singsin ke Hongam Pata Pangthokpa Thoramda Deputy Chairman S Rajen na Hungangi lamsingda asigumba Kaithel saba yamna mathau tai atopa Kaithel leitaba mafamsingda su asigumba Kaithel saninge masina khungangdagi puthorakpa potoksing yonanabagi kudong saba phangane masina khungangi lairaba miyamgi senmit londa achobu mateng oigani haike Minister Tiesham Kumar na Nambol Kaithel yauna atopa Kaithel kaya matamga chunaba mawongda naungna sanana ba proposal thakre sarkar na khungangi mafam singda naungna sariba rural market set asida phamga doriba ima ibel singda bank ki loan pinanabagi khongthang lokhatkani arapa khungang singda asigumba market set saba asina Imphal mayolda leiriba Kaithel singda mi sinbagi chang hanthanbada chauna mateng oigani Imphal West District ki manung chanba khongam pat leiriba part Environment Department ki makhada semgatuna masibu ngak senanaba honaragani haike ima ise ite mesingo mi kya thami mesingo kuna Manipur government lagi amati mai leba ben lagi kuna seminar lagi ki loan grant or subsidy jaw loan yam sa ko pi no kadam mari pakko ka anda namo lagi ju sofa lagi si pa ke sofa namo ju sofa adagi Bisnupur sofa adu ina inji ida government ki plan na ki am sang saw ka anda adagi hai nangi asen ho pangkai ki khamne ne da ko saklo da ki sofa ki dam da ko department ani sin ki ko ki wa department da ko department da jam taro to da hai ko ma ya si kun da koi yen se le kan ro ho su ho ki ko pha da department na ki to department na ko da se ki lang ki ke so ka ni ya na pe pe ya na tu ma tu ni na sai ju akuna le khanga na ri ma tum da koi sa da Khwairambal ima Kaithel ani semjin balosh laktuna pofam hongjinana ba paikhaliba thabak singa siga loinana street vendor singisu mafam pibi na ba government na thaurang lokhat piu ima Kaithel ahum asigi second floor da ariba street vendor singi pofam pibi na ba All Manipur Street Vendor Association na government ki pungning singshile Imphal City ki akoi bada maru oina All District Hospital gi temporary market ta street vendor singi phampam pibi duna bazar manungi mi chinba traffic ki kudong sada ba sing kokan baga loinana street vendor gi problem ase loshna ba hona view All District Hospital da lady ba temporary market ase matik saba market complex ama onthok piu Kaithel gi problem ase loshin bada government amadi municipal corporation na pukchel sengna ariba amasung anoba khaidok laga vendor license piba gi thabak paikhat piu ima Kaithel ahum ase gi mathakta pofam piba tarabadi Kaithel motion handaba makhalgi pot yonbagi license pibiu street vendor singda apikpa sendoi da loan pibagi thabak tawbiu housing street vendor sing chada manga dagi tara fawba sendoi puduna pot yonbada awaba mayuknari hari
Thambal Mari College Oinamgi governing body gi hauzik thau puriba sing sindoktuna anoba thau puba sing khananaba college asigi students union na takshile governing body ase mahroi singi yaifanaba honabagi mahutta paisa tanbagi chanabida mai onsinduna leire class 12 thagadoriba mahroi singi examination form fill up tabu matamda council na lepliba fee dagi hen lawriba se handoknaba union gi maikai dagi kayarak hanna hairabasu handoktana leiba yaningde School authority na mahroi singdagi hen loksin kiba sanfam sing handokta ba tarabadi akan ba khongjang sangshilagani hairi hauji aten ba bre amtang lokjari To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom Northeast India da khwaidagi chawbu amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yauduna loan lawbiba yagani deposit toba numita apamba gari su phangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki exam tips, regular mock tests, suggestions amasung study materials sing yamna janaki class 10 thagadaba singna makok thongba oinabagi damaktadi Panacea singna amata ngaraba coaching center ni miyamna center sida thajaba thambi The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Please walk in 44 MPCTC Building, MT Avenue, opposite to Nimlabas High School. Break matung numay mutaram nokjare makata pa pauda Krishi Vigyan Kendra Thobal na Nabat Manipur Regional Office ka kusam na duna Thobal District itongan-tongan ba mafam tarukta Farmers Club hangdukpagi saruka mo oina ngasi ani suba Hairo Kendra gi manung chanalay ba ukong sangda Yokat Farmers Club hangdukre Thoramaduda Agriculture Department ki Additional Director Mohendro Singh Khaidem Nabat ki Assistant General Manager RK Yaifaba Mitay UBI Thobal gi Branch Manager NG Jotindra KVK Thobal gi MS Plant Protection Dr. M. Thoithoisu Sarukyake. Ngasi yopung mapan muktaba duwai da Imphal More lambi gi Technopol Police Station dagi kilometer ahum lom Imphal da chalaga lambi gi oi thangba nakal da bom oigadra chingnaba posak ama leirambadagi security na highway asida pung anirom gari chatok chashin thinglure. Bong yang leba Taranipal suba AR gi kangbu amana ROP satpada bom oigani chingnaba posak adu thengna khibane. Kudakta Technopol Police ki SP Dr. S. Ibomcha Taranithoi suba AR gi sio nectar laktuna yengsin ke. Pung Taranithoi khara helakpa aduwaida posak adu nongmai round ani kapsinduna yengbada bom oiramdre flags akaiba oiramne hairi. IGAR South ki miyeng makhada mapan suba sector gi kuntaruk suba Sam Rifles na 63 kVA gi anoba transformer ama upper Koripok khul the kinkre sahi ani hena mai mamduna leiraba khunja singi yenglaga Assam Rifles na transformer se pikibani Imphal East ki top mai lekai da leiba yanglem ibomcha gi sahi taramani khaktangai ribi yanglem linthoi gi layeng bada mateng oinana ba BJP Manipur Pradesh ki yuba morcha na sel gi mateng pikre miyamna mateng pangbirakpada yanglem ibomcha na nungai ba phongdokle Aigi isagi layang bada phaisa jamna changgadabudagi changbuji ai puthongai leimandabudagi ai mayamdagi hep mateng nijabagi mawong ama khaktai mayamda kitang oraga jai isaji kannana mateng ji pangbi wai naijeri
Bharatiya Janata Yuva Morcha Manipur Pradesh ki Vice President M Tombana nupi masa sigi layang naba hona badalam da masida lairiba mipung khudingmakna angamba mateng pangminasi haike Balairagadi Hibasida Yambagi Mangansi Matam Queen and 2017 August in Arapani, Masida Mayam Puna, Mateng Pangminadana, Nasiga Naba, late Adi Analang, Quigi, Hani, Lamdamsta totally Bakung Chadabana Yambaki, Mayam Zikatang, Kopung, Nanaba, Honamin of the Mateng Pangbi, Hizari, Luna Quigi, Kaigamba STB Yang Bibada. Ubidam lagadi khoi BJP minister aduga atopa party ki MLA singju yaragadi yambagi angangsina nabaji kitang mateng pangbiyuna mayam phamda nodongna haisari National Revolutionary Front Manipur NRFM lingkat khibagi taruk suba mapok numitna lakpada party sigi Central Executive na Manipur miyam da yapapawzel pirakle Lubasigi Information and Publicity Secretary Saraza Wamite gi chero lamana lamdamasigi ning tamba hanjinna ba khulai paibagi lalhau changshiliba lamdamasigi lup pumna maksu ikai khumna bo ulakle Furubasibu Indiana namthana ba khona bada aikhoidagi phangliba khudong chaba ase aikhoina thidokmina batai Furubasibu namatna ba khongjel yangna Indiana sangshiliba se paisa amasung pangal sijinaduna furup asigi manungda ning tamba hanjinna ba khulai paibagi lalhau changshiliba se thingnana ba India gi intelligence singna khona ba thaurange India ki thorang singi manungda khwaidagi thuna mahi chaba pamliba ase apunba Manipur phurupta kanglup ki wathok sagatpa aside Indiana kanglup amagi khulai paiba lupu phongna saugatuna maning tamna micham miyam otpada athingba pidaba Manipur miyambu wahaliba aduna khulai paiba singnani haina thangjinba khulai paiba lalolup singbu miyamna tathina bo hotnare Lamdamasida khulai paiba lup kungi mathakta Indiana yokatuna thamle makoigi thabak thoramdi magi kanglup ngaknaba politician singi election gi damakta thamba khulai paiba lup oina sijinare Cherola sida makhatana lamdamasigi ning tamba hanjinaba gi damak lup asigi liching makhada awa ana thidana kathok minari ba pumnamak amade lalaw sibu sawgatli ba pumnamakta Central Executive na ikai khumnaba udakle Sahi nipu mangarom surabi nupi ama Ithai Veres lambida lambadagi local club na Kumbi police station da sinaraklaba matung all as home Kumbi tera khongda thamle maki maming matha hangbada phongdo haiba yade kana gumbana nupi asibu khangba yaurabadi Kumbi police station da pau pibiu haire yengbada nupi asi wakal joiba male Amfa amasung District Football Association Kakjing gi miyeng makhada Sena Athletes Kakjing Wairina sinduna nimit tara mangani chupna satarakiba Football Development Program Kunjampat Chanabungda Lucian Kre Toramaduda Kakjing Municipal Council gi Vice Chairperson KSS Jaljit Amfa gi President S Sanatomba DSA Kakjing gi Secretary M Nilo Susarukyake Training program asida sahi taruk tagi taramari fawbada leiba nupa masa amasung nupi masa sanaroi nifu mangana sarukyake Amfagi General Secretary Oiramba Ranjit Roy na handak laikidabada sanare amasung official singnasu awaba phongdoke Haujek maroi pau amu Lamphel Police na lupa crore ahunga lakh tara tarukrongi oigadaba WY tablet amadi heroin number 4 fare amadi afaba miut khanduna afaba lengak ama lehanbada paumi singna choba thongdang lowinaba speaker Y Kemsa na appeal tore Hauzi fawagi wana DSTV na bijaba paw matang solution jare miyeng tabiri basing ba mukahanna kharum jare